ining thau chinglen nang tren khombaduna palenda maitai tabal loire na swaida lan loisalamadi ngasi swaida chingda leriba mayam je ngasi khoi naga ni khoi maring ni moyon ni tarau ni tangkhul ni leri mayam je loin barmizu eram bayari mayam maram de Burma da tin khiba Uncle Burma da lan phau ina pu khiba akhoi ge missing do madu akhoi pangan singa du akhoi ge kano leitre akhoi ge pangan gi tradition leitre lon mangkhre Bangladesh ta sakhi bal lan pha Bangladesh sing khiba singa du di akhoi ge lon hingi khoi culture hingi akhoi identity hingi moi lam du ta akhoi kano piri schedule tribe ki reservation ko pibiri Burma rom sakhi sing dam te hing akhoi identity hing maitai du string ado sumaina akhoi ge identity mangam bayari ba ngasi akhoi ge leriba sub identity me mut khiram bayari se maitai ge contribution lai ado naga sing gi su historical ge tangka khrada apian ba pian da ba nungai ta bai tangkak me ama grievances me ama leram bai yai cookie sing gi su leram bai yai mayam je haujikti akhoi common future ba gi common trace amada akhoi resolve tawna ba adu ge mayon da akhoi through dialogue akhoi lak in si haba si ofam si aroi phoina thamje okay am nungai se akhoi gi mamang da so akhoi gi hajik district form tawki basigi matang da akhoi gi United Naga Council na so akhoi gi Naga Singa akhoi gi state government ka MOU ama sign tawna ki ba 1981 1992 1996 amadi 1998 ta MOU sign tawna ki ba mari rak tawna ki ba do akhoi gi hajiki hariba district form tawse mkhoi gi mi singda consult ram da basina disorder tawi mkhoi gi MOU sign tawna ki ba se habigi wafam paw phongdo ki ba su lairabani aduna akhoi gi form tawkraba matung da December 12 ta moi Naga people convention ka tawdana akhoi gi tungan warif ka lawdana tuki mati haidi hariba district form torok pase yaning da badi phongdok pati laikhrabani ai mathang se oza jala da mulak chage oza akhoi gi makhoi phongdo wafam se phongdo ki ba se habe tare akhoi gi district taret form tawbasi gi manung da manga jingi mafam dani aduna jingi matter sopani na hill area committee da tarafam se thoi haba wafam ma yam clear oina thamki matam da tana khide haina so khoina NPF ki maiki digi so phongdo ki besu laire hauzik so hari se khoi gi district form to ki besi da khoi Naga gi ancestral land sing se encroach to haba wafam pawo phongdo I matang se dai khoi gi tripartite talk sida handok pana tra handok ta bagi chap chaba statement se khoi gi April da pham go dori khoi gi tripartite talk sida di puthok to ni statement se dar di if district form to gi bese rollback toraga na kari outcome lakani duga tawdraga na mo kari karamba consequences lakpa ya jaka mai thamini Siki tripartite talk se masi akhoi gi 2017 gi angan ba saruk tagi hauna akhoi district akhoi gi tare anoba district tare sem kheba se masi rollback tawna na bagi maroi be agenda da akhoi phammaga lakhi bani maroi na senapati da madugi venue si oiraga akhoi 2016 gi December gi tang taret ta akhoi gi matam du da leramba adumba government tuna akhoi district sembagi nowa district taret sembagi wafam se masi pass toraga chatnaba hawallamba masi hek patung dagi tha hum lom supna akhoi namam se economic blockade ama chathagi ba sigi economic blockade si somni sangsina chathara aba matungda anoba hujik lairiba government sigi haurakpa haitare anoba government ama lakpa BJP na luchingba NDA led government se lakpa sigi matam sida akhoi gi Naga singi su akhoi gi political party mo riba NPF se misi su government sigi part mo ina yawra matungda akhoi keno se chatharamba economic blockade se masi lawthuaga economic blockade se hantu matungda akhoi gi tripartite talk se akhoi haurakhiba haitare madagi haujik phawba akhoi lisang setna haujik ki district rollback ki issue se masi haujik phawba dam marak ta akhoi matam khara tatraba matungda amomo hek Naga sing SPS Naga sing na moina thammi ba moigi wafam moina pendriba moina yaningdriba wafam se kari no haiba posa maka yam phajana koi clear oina khangmina ba ma thau ta gani chungani na tumaina feel tawe akhoi Naga sing chim mahusana Manipur da leiba Naga sing su yauna akhoi
Greater Nagalim mama Yes. sembagi makoigi koiba ultimate objective haiba tare madu leiba aduga madugi political demand to da madugi political aspiration to da akoi naga singi lal hoba loop ama wariba NS IM masi hauji akoi India government ka akoi wari hanariba political solution amagi wari hanariba kanglup ama oiba haitare adu makoi si akoi matam khara sang abagi mamang dage haiba tare akoi naga singi oiba moigi apunba leipak ama ahan dadadi makoi si pura total sovereignty gi oiba akoi wafam si demand toraga anu maru oina Arunachal Pradesh dagi akoi part khara aduga Assam dagi part khara Manipur dagi yamna soba part ama aduga haujiki leriba Nagaland gi part sima pura oira kanda aduga Myanmar dagi part khara sima khaisina punchalaga Nagaland haibale pa ama sembagi wakhal da sumaina lakpa dumba kainomani mogi political movement ama haiba tare political journey ama leiba adumba kanglomni ada sige marak sida Manipur da leriba Naga sing chu hujiki apunba Nagaland ama sembagi pot sida makoi su madugi movement sida yawsanba aduna maram oira kanda akhoi Manipur gi manungi oiba administrative convenience ki akoi yenga kanda akoi district akoi reorganization natraga district creation sigi pot sida makoi gi kano sida Nagaland gi greater Nagalim gi akoi gi kano sida dream sida makoi gi objective sida hujik semai ba anoba district sina makoi da yamna achouba kano ma moi gi objective to da ningba kai ningai oiba adumba posa ma lakani haina khanbagi poto madu chauna mami tai madu da maruaina yumpham oira kanda anoba district sembagi wafam se masi object torpa male koina laiba kano se wafam se no matang se sida chal wafam ma thurai akoi ge land belongs to state haibase Yes. masi makoina harise land belongs to state haibase makoi yati makoina land belongs to our ancestors hayabako moige lamse masi state ki nate akoi ge ancestor ki ne hayabako do Nagaland da di akoi ge article 371A gumba adu India government na makoi ge adumba akhanaba provision thamamdana land belongs to state se masi some certain area kharata makoi ge ancestor singi ni haibase recognize toba area kharasu adum yawi haba tare do Manipur ge context adi land belongs to ancestor haibase sulai leite land belongs to state haibase da layabako adubo Naga singi mogi common aspiration amada sai Nagaland da leiba adugi mogi privilege amadu Manipur su adwaina lei gadabani haiba dui wakhalon ama thamakanda haitare land belongs to state haibase moi object taweba land belongs to ancestor haibase da mogi constitution da leitrabasu mogi understanding da dumaina leigadamni haibagi wakhal da thamakanda akoi state na mogi lam sida tongning toba yaroi mogi apambai matungina lepcha gadamni haiba phirep sida object torokpanena adumaina khalli shai matang da hill area committee ga consult tawramdaba haibadugi matang dumadi nakal ani maktagi madu adum claim tawnabani akoi kanu singna su Naga singna maruaina hill area gi wafam se akoi consult tawbiramde hill area ga tanaramde haiba hill area tanabagi potche article number 371C da sigi kenoma hakama pibiramdana akoi hill area committee habam shebdana tribal singi interest sokpa soktabagi issue se any tribal singi jaga da tawgadaba thabak oiragadi makoi gi committee ro hana tanarabadami haiba posam leiramdana madugi provision du da makoi yumpham orakanda husiki wase yaningde haibagi mogi basis se aduda thamaga hairakpa haitare matamjida haujikpudi chal kanoga cookie sing haitare cookie singa akoi meitei singa ani gi marakta akoi kano leire akoi conflict leire violence leire ko adubo matam tu dadi akoi cookie singa conflict violence leitringa gi matam haitare adai dadi cookie singna di cookie gi MLA singna di cookie gi CSO singna di matam tu da haujiki anoba district taret ki creation se masi makoi object tawkhide makoi welcome tawkhi aduga hill area committee tanarami natraga tanaram de haibagi issue se moi maikai dagi di raise torok kide haibatare ada haujik sidai sida maru waina
district tare sing manung da tampak ta ani semaga chingi manga sida maru oina khoi naga inhabited area ni haina leiba district sing che masi ani thokpa kedoba sigi wafam si lakpa kanda makhoi na ngasai gi naga gi oiba compact area do makhoi gi inhabited area ni haba adugi compact area do madu dugi oiba nakhai sengba naga ngak tagi oiba boundary amagi manungda mogi administrative kano se masi confine toroga thamningba aduga atopa kanglup haiba tare kuki natragana atai kanglup makoi gi haujiki naga singi ne haiba area sire sita mix to hanning dawa aduga naga population yauba adumba mafam singche masi kuki na do masing henba district sing da makoi yaushan kiba natraga kedo kiba masina makoi gi hak da solakani natraga soloi haiba gi adugi concern sida yam kanna moi tawa masi sida khwaidagi hena maru aiba moi gi concern di naga singi adumba makogi administrative unit amagi makhada makogi leiriba territory makogi inhabited area khuding makse masi pulap pun gadori bani habagi dugi chapchaba objective to maduge line da kairakani haina khanbadagi masigi district creation gi potse makoina object to bani habase sigi wakhalon je ai thamningi ado hawjik laiba wafam je kamaina state ki leiriba mage common interest se karino aduga akoye constitutional mage procedure amasung constitutional process karino aduga lamdam sida leriba akoye apunba miyam gi oiba conscience amasung miyam gi oiba keno sina karino wisdom sida karino sigi issue sida haibu matangda aigi oiba opinion haibatare akoye state as a whole akoye sida leriba miyam se masi akhoi gi oiba concern di magi kanglup ta yumpham moira kana magi leipak semba haibase masi akhoi yaning di masina akhoi gi coexistence ta peaceful coexistence yamna achoba chaitheng ama lakani masi wakhaina bata matam changda ba wakhaina ba purakpada wagadaba aduma posak amani haina akhoi lawi aduna baram moira kanda state sita leiriba tongan ba koi kanglu phurup ke miyam che masigi oiba akoi coexistence ki aduba yanaba anauba methodology akoi aduda akoi yengbam changani aduda akoi solution propam changani aduda akoi gi mayam gi yanaba common conscience ma akoi changani nataba taragati kanglu phurup ki oiba miyengda akoi leipak semgani haiba masigi wakhalon che manipur gi hanadei lejarakpa territory sidagi separate togani haibagi wakhalon che masi loiban nairoidaba never ending oigadaba solution leiroidaba masida advantage laura kanda Delhi gi lusing basing na khoi marakta chuai chang wala ga amada amuk chepa manba amada amuk chepa manba amada amuk favor toba manba amada amuk favor toba manba amasu asa khitang khoi se phangdor malena asa khitang he phang wangum to amasu khitang asa khara wangum to adu mas loina maksi aroi batadi kari hoi ga doino ha kanda loina maksi mapangan sontha lakanda akhoi India gi adumba Kanosina mainland India gi chapchaba nomenclature sida khoise submissive oiraga masagi oiba hanadagi lejarakpa adumba mating namusung magi interest magi glory adugi mayam do loina sacrifice toraga akhoisi amaga punchen na baya taba machui tanaraga magi individualistic lifestyle da leihanna bagi policy sida aroiba tarakadawa adum khongthang ama oirakani haibase masi sumaina feel taweba ada haujek Sahi mapan chupna tripatai tok chatharaga district creation si roll back tawnanaba khoi naga ichili nausing na masigi wafam che tawi ado masigi naga ichil nausing na tawriba khoi gi roll back ki demand che sahi mapan phau che loiba naitre wari phau hojik se ado india government na siresida kamaina yengi bono haiba si cho khoi yamna doubtful oi ado hauji kuki ga aduga khoi maitai ga ani gi marakta conflict leningai gi marak sida masigi issue si yamna khoi gi in the midst of this conflict sigi issue se khoi puthora ise sigi issue si yamna achoba hot topic ama oinana bagi maram oire ise masisu manung da kari karamba khoi hidden objective government of India da karamba
aduma game plan leibno haibusu chu khoyamna khanthani oiba khoida yamna confuse over pham oiri matang sire sida akhoigi lamdam sida leiriba government che masi government che kanana sabano haikanda akhoigi MLA humpu na saba government MLA humpu gi government neba adi manungda opposition leijaba the ruling leijabaduna amani government city government belongs to 60 MLAs yes adugi manungda akhoigi haujuk sarkar fairiba lengak pairiba government si NDA gi government neba NDA government sida akhoi naga gi akhoi kano yauri NPF che masi constituent part moina yauri nakal amaromda United Naga Council na Naga Singi aspiration ni haiduna masigi matangda demand tauraga tripartite wari chathari nakal amaromda wari chathari ba adugumba government che kananu haiba matamda United Naga Council ga akhoi political kaino amagi manungda akhoi understanding amagi manungda punna leiminaba ar punna yanaba punna waktominaba NPF neba government si NPF masamak yauri neba ana masi akhoi government ki thak tasu akhoi masi gi matang si akhoi understanding ama phasana puraga akhoi masi gi matang da akhoi common noiba conscience ama phasana puraga aduga leminari ba kanglu phuru mayam sida amadasu contradictory way roi daba amagi interest se shuk oi daba that kind of honorable solution aba akhoi phasana mai magi leiriba position si hantuknaraga akoi solution oriented oiba lambi amda thangjen pirakpa adubu di tangai phate adubu leipak semba kanglu phurup to yum phamoraga leipak semba ge pandamda akoi agenda puthoga tripartite wari sathaba wari sanaba kaidoba masi akoi lamdam sida chaiba mai lamdam sida leiriba crisis masi loisananabagi akoi constructive oiba akoi development amani haina koina loba ngamde habo okay am nungai se Jalal syam phasana thambire akhoi chahi nipan helaba mapan phara basibok da akhoi hariba tabita talks edum tawraga di laibani tang taba solution amadi purak padi ngamdrebani duga hauzik so amuk akhoi chahi ani phara aba akhoi manipur gi ongoing conflict amsu laibani masida akhoi hauziki thoi Jalal dalak chage oza akhoi hauzik thoi ba akhoi manipur gi ongoing ethnic conflict haitare akhoi current conflict asida akhoi mamang da so akhoi district form torok pasida akhoi especially sadar district Jirivam district se create torok da yaning da bagi protest to ki basul laikrabane akhoi UNC gi maike digi ado hauzik si thoi ba conflict asida akhoi Senapati district gi Kangpopi district create torok pasina lauthorok pasina akhoi reason nama oigadra hauzik thoi ba ongoing conflict se gi habo wafum amaga akhoi aduga ani shuba question dana akhoi loishalapna ani shuba ani dum hangjalage aduga if roll back toraga na akhoi tawragadi akhoi hauzik hariba conflict amasul lairibane violence ki thabam sul lairibane ahenba violence ama mu create to boina thokodra ba question chini oza kamai thambini zake district creation da yaning da bagi wafam akhoi naga actually now sing na thambiri se masige maru oiba magi kano de maru oiba substantial oiba kano de wafam di ko naga singi moigi moina de ancestral land ni hairiko ado akhoi loina maki ancestral land khuding maksi leingak ki adumba constitution ni provision ni makhada di land belongs to state and sali bane bako adubo na khoi naga singi understanding da Nagaland da buti madu article 371A na moigi ama leijai ko akhoi manipur ki ti yauti ado sigi moi ado yautraga su moigi understanding da dia akhoi naga gi lam se masi kuki na masing yamna tawa adumba district ama create tawkheba taragadi akhoi gi tungda akhoi na semge na khaliba akhoi gi purakadoriba hauje wari sanaba gi chathariba sigi waroisen purakpada akhoi naga gi lepam semgadorib se sigi sida akhoi gi area du sokadoribani haibagi understanding da masi yaroidabani haina yadabagi pot oina akhoi myam gi understanding da sumana feel tawayaba ko ada anyway Housing ngasai kanona su high kare uncle na su ngasai na make sense high kare differences of idea labor taragati madu wari sana ba sathaba hai basidi yam phai
masidi akoi puning thogani ngai oi wari sanaraga through dialogue akoi understanding ama purakadamni realization purakadamni aduga solve tawgadamni adugi concept tu ta yenga wari sanaba chathari hai basidi akoi sidi akoi puning thogani ngai oi no matang sida wari sanaba sida lakhanningi ba akoina karamba solution da laagati state sigi interest ta akoi peaceful coexistence ki interest ta harmony ki interest ta kalu phulup mayam sigi mausa dagi laiminnarakpa akoi history haiba tare akoi share history do madugi interest ta oigadagi haiba adugi matang dane ba akoina thamnari bo observations ada akoi da feel tawa poti akoi laiminari ba kalu phulup mayam se masi akoi historical continuity amaga loina na akoi coexistence tawminnaraga lakhrabani akoi ge share history leribani external aggression kaya da mapan gi chaithiang kaya ama lakpa matamda akoi madu akoi mayok na minnaraga lakhrabani aduga hauji sho dungai akoi sreja cheliba turen akoi sreja leriba pat akoi sreja leriba ching akoi sreja leriba climate mayam che masi akoi amaga interdependentship oiba mongda akoi enjoy tawminnari bani aduna maram orakanda masina kanglup amai jagani masina kanglup amai jagani masina kanglup jagani haina leiba matamda akoi kanagumba phoba satisfy hoina akoi phajana mapung phaba livelihood tama akoi future da leiba ngamoi doribani adumba condition leiba matamda akoi mapangi tongan da chaithiang mayam ama mamang da sumayuk na khibal lay matung da sumayuk na paya bai khurong sa da lay maram aduna lakadaba wari sigi outcome se akhoina pamjabati akhoi karino haiba matamda akhoi gi peaceful coexistence aduga akhoi gi share history aduga common future sirei sida yumpham oiba aduga kanagumba kanglup ama natraga kanagumba kanglup amatagi pukning da heart tawgadaba sentiment sokadaba that kind of things nataba adumba waroi shilamada akoi fazana understanding ama puraga waroi shilamada lakpa taragadi sanariba wari se masi sigi outcome do madu productivity oigani constructive oigani aduga akoi gi tungkoina kana ningai oiba adumba kanoma outcome mo oigani hana lawi sigi matang sida akoi kalu furup mayam khak punna leiminaba mafam am khakta leiminariba kalu furup mayam se kamaina nungsi chanane hingminaba yagadage haibagi understanding se masi kalu ama khakta nataba kalu loinamak se masi gi understanding se leiminabam changini magi kalu ki dominance magi kalu ki oiba historical pride natraga magi kalu ki oiba akoi glory aduda su ngauna raga leiba taragadi aige kalup ki glory da ngaudana sapta taragadi atopa kalup tu gi magi leijari ba identity tu da aina underestimate toraba natraga forced recognition toraba absence of recognition toraba natraga atopa kalup tu gi sentiment sokpa yaba wa aina sum ngangna raga aige kalup si khaki wa ngangna raga sapta taragadi cry da gi coexistence lakadoi no yes that is the point si america gomba leipak amada break harisi 미게 타박 수르나바 아그이 commodity 네바 아그 산 mahuksa angkal akoi sanji akoi na sum angang waringa hanchingna sandalin ibaina tawda akoi su hanchingna he kausalaga sandalin iwana moina haibira ihanbada akoi na su ibaga yawi iyadi kritang gain tawba sang adu adu sallama adu aigi san akoi gi kanosida marai bakta thamban thinba adagi kona machu adu sum adu tawba ada tawba si achil komam leibagi yole khole ga ina talinga inan tawrama sumaina negro haibase break ase yuan bagi aigi negro ma sumaina tawba sumai manatun khara pakpa sumai tawba maming na si ko negro am yole kaina leiba yuan ba negro singsi commodity amoina lau hingon shuna na tawamba se makhoi se human being ni makhoi su hingbagi hak lei aduga makhoi su right lei gaina Martin Luther King gomba kari gomba Malcolm X gomba thorak tana moi gi right movement mem laktana ani mai da khoi gi civil war fo laktana Abraham Lincoln gi matam daga civil war thoktana last di makhoi gi manaba hak manaba adhikar
piraga sakibado ngasidi America se black ka white ka ani gi pullaba matungi America se world gi super power oil legre Obama do president Barack Obama do Muslim by birth Barack Hussein Obama haibado adu se Kenyan origin black to mado US ki 2 times makano oil president legre Kamala Harris Vice President presidential election the kasi katangai ni karakpa yabagi poisa sumaina America gumbada laigra matam sida akoi Manipur gumbada akoi Nagagi glory akoi Kuki gi glory akoi Maitai gi glory akoi Pangan gi glory ai gi sub community gain sum taunaraga sigi world gi map sida akoi si suaina sigi tendency sida kyam koina laigadori no masigi anova phase gi anova outcome aba akoi ngasi gi miron na purak pangam na ba sire sire kalu khoding ma ki losing ba sing sida yamna visionary oi ba adum ba outlook ama akoi lakna na ba masi akoi humble appeal tawningi aduga akoi absence of recognition gi matang da uncle karigom ba posa makak ai thamjage akoi gi pangan haiba kanglup si masi akoi mayam na ti nungsibi dana maruaina akoi maitai sil inau singna nungsibi dana Maitai haiba sita pangan yaurabani haiba masi wafam ma hai masi akoina hai pangan haiba se masi unique identity amani kanglup ama atopa kanagoma kanglup ama ge sub identity natraga colonized identity oina pangan haiba identity si represent toba yade masi yadabagi maramdi akogi puya dagi historical text dagi aruga Ningthorol Lambuba text taki, Setharol Kumbaba text taki, Aduga British Matam, author Sigi text taki, Aduga Manipur Constitution, Ekas Hemkiva text taki Yanakanda. Then Hauji OBC da Pangan Naibasi, Maitai Pangal Haina, Magi distinguina Magi Weba, Tonganba, identity moina, distinct identity moina labor, Adona Maramorakanda, Pangan Naibasi. Akoina unique identity amoina kan understand tawi aduga akoi ning thausingi matamda akoi gi kanoda kaji loisang atu ata haina toraga leiram yobse akoi gi distinct identity amagi magi nomenclature aduni aduga hoi panganga maitai ga ani gi marakta amaga akoi similarities me amama lei londa akoi gi pangan singi kano akoi gi loan haiba tare pangan sing na seasonable loan akoi farso Arabic language adum yawi duga pangan sing gi origination si akoi nauphangba ira dagi origination leibagi akoi puari akoi gi na kanoda sakok lamlen ahan ba sakok thiren na singbal larik sing da ibadagi akoi thenajai sumba mayam si yang kanda pangan sing gi so historical text mayam si akoi discourse tawgada ba yamna asang ba lambi ama dil lairi academically akoi loina makta invite tawri akoi pangan sing gi maram da thijan biu humjan biu larik puthok biu neina mina si discourse tawmina si hana adu sumaina lei sumaina naga gi su maitai gi su maitai sing gi su magi leijari ba glory do magi leijari ba magi keno do madu akoi hat Taunanaba, Akoi, Laminari Bachin now Kang Biamnaso, Adus Togum Jeva, Madam de Maitaina, Lamdam Singak Shelapoda, Lamdam Sigi, common future of a Propoda, Lamdam Sigi, Nasigi, generation Propoda, Maitayam, Achoba, Maitay Kingdom ye, Maitay Sigiam, Achoba contribution, Layaba, Maitay contribution, Nalam Dragati, Akoi Burmese Wakira Bayari Baneva, 7 years devastation. Yes. As a Sumaina, Akoisi, Sigi Mayam, Jakoi coming of a Matautai, Inning Tau Jinglen, and Grand Combaduna, Palenda, Maitay Tabal, where in a Swida Land was Salamadi, Nasi Shai that sing the lady Mayam Singasi, Quid Nagani, Quid Marini, Moyoni, Tarauni, Tankulni, Lady Biamse, Loin Burmese were Bayari. Madam de Burma, that Tin Kiba, Uncle Burma, the Lanpao in a Pukiba, Akui missing dog, Madu, Akui Pangan Singatu, Akui Cano Laitre, Akui Pangangi, tradition Laitre, loan mankre. Bangladesh Saki Balanpa, Bangladesh Sinkiba Singatu, Akui loan hingi, Quay culture hingi, Quay identity hingi, my lamtuta, Akui Cano Piri, scheduled tribe reservation, Popibiri, Burma Saki Sing Dom to him, Akui identity, Maitai to swing. Ado sumaina akogi identity mangam bayari ba ngasi akogi leriba sub identity me mutkiram bayari se maite gi contribution lai naga sing gi su historical ge tangkak khrada apien ba pien da ba nungai ta bai tangkak me ama grievances me ama leram bayai cookie sing gi su leram bayai mayam je haujikti akoi common future ba gi common trace amata
ꯑꯩꯈꯣꯏ ꯔꯤꯖꯣꯜꯕ ꯇꯧꯅꯅꯕ ꯑꯗꯨꯒꯤ ꯃꯥꯌꯣꯟꯗ ꯑꯩꯈꯣꯏ ꯊ꯭ꯔꯨ ꯗꯥꯏꯂꯣꯒ ꯑꯩꯈꯣꯏ ꯂꯥꯛꯃꯤꯟꯅꯁꯤ ꯍꯥꯏꯕ ꯁꯤꯒꯤ ꯋꯥꯐꯝꯁꯦ ꯑꯔꯣꯏꯕ ꯑꯣꯏꯅ ꯊꯝꯖꯒꯦ ꯑꯣꯀꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯄꯨꯝꯅꯃꯛꯅ ꯌꯥꯒꯗꯕ ꯇꯨꯡ ꯀꯣꯏꯅ ꯆꯠꯅꯕ ꯌꯥꯒꯗꯕ ꯑꯩꯈꯣꯏꯒꯤ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯑꯩꯈꯣꯏ ꯄꯤꯁꯐꯨꯜ ꯀꯣꯑꯦꯛꯖꯤꯁꯇꯦꯟꯁ ꯂꯩꯕ ꯌꯥꯕ ꯑꯩꯈꯣꯏ ꯀꯃꯟ ꯐ꯭ꯌꯨꯆꯔ ꯑꯣꯏꯕ ꯌꯥꯕ ꯃꯑꯣꯡꯗ ꯑꯩꯈꯣꯏꯒꯤ ꯇꯧꯔꯤꯕ ꯆꯥꯄꯤꯇꯥ ꯇꯣꯛꯄꯨ ꯑꯣꯏꯔꯣ ꯑꯩꯈꯣꯏꯒꯤ ꯄꯣꯂꯤꯇꯤꯀꯦꯜ ꯗꯥꯏꯂꯣꯒꯄꯨ ꯑꯣꯏꯔꯣ ꯃꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯔꯤꯖꯣꯂꯨꯁꯟ ꯍꯥꯏꯕ ꯇꯥꯔꯦ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝꯁꯦ ꯀꯥꯏꯗꯅꯕꯒꯤ ꯃꯑꯣꯡꯗ ꯇꯧꯕꯗꯣ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯇꯉꯥꯏ ꯐꯗꯦ ꯍꯥꯏꯕ ꯋꯥꯐꯝꯗꯨꯅꯤ ꯊꯝꯃꯤꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯣꯖꯥ